आकाशवाणी इम्फाल वाहेंबम राजेशना पाव पाजरी अहानबदा मरुब पाव मणिपुर ngarang khakta khwaidigi masing yamna covid-19 gi positive case kuntaruk thenaki hauji phawda covid-19 gi positive case sama humpumapan sure lockdown amasung curfew gi chana kanglong ngaktaba mioi singdagi police na hauji phawda punna lupa lakh nifumapan lising kuntramanga samanga hunbudra fine oinat khongakre amasung kendra gi donor mantri Dr. Jitendra Singh na hari haukiba sahi taruk rom asida awang nongpok bharat singthaningai oina phagat pagal oinana covid-19 laichat ningthina laksin bangamba lamdam ama oire Manipur ngarang khakta khwaidagi masing yamna covid-19 gi positive case kuntaruk thenaki masi tharga hauji phawda punna covid-19 gi positive case sama humpumapan sure masigi manungda active case na sama tara mangani hauji phawda mioi yankai mari discharge tokre covid-19 na nabadagi phabagi sang asi raija sta sada nipu taruk dasmik mapan manga oiri RIMS ki medical superintendent Professor C.S. Arun Kumar na haujing haki mamangda Akashbani Imphal da hai ngarang RIMS ta positive oiba mioi tarani thoi thenaki Nauna COVID-19 positive oirba mioi tarani thoi adugi manungda Thopal jila degi taruk Ukhrul jila degi manga amasung Imphal West jila degi amani Haujik RIMS ta mioi kun manga layengli ngarang RIMS ta punna sample samri taramapan test toki Raijagi additional director health na thokpa cherol amana hai ngarang Jenims ki BRDL da mioi taramari COVID-19 positive oiba thenaki nauna positive oirba nupa taramari mak Kangpokpi jila degi ni makoi Delhi degi akhanaba Shramik rail gari da halakibani makoi gi haksangi phibam phana lairi positive oirba mioi sing asi Jenims ki COVID care facility da laingli district administration na containment yauna mioi asiga kana kana samnaramagi haibadu thijenbagi thabak hokre Kangpokpi jila ki modbungda leba presidency college da hangba institutional quarantine center da leba mioi tara mari covid-19 positive oiba thenaki bagalonena laina asi makhata na sandoroktunaba sarkar na thorang kamrum lokole district magistrate Kangpokpi Somorjit Salama thokpacherola manhai Manipur epidemic disease covid-19 regulation lising ani kungi matungina presidency college modbungi campus asibu containment zone haina laukthokle Manipur lockdown amasung curfew gi chana kanlon sing thugaiba marks uptaba amasung social distancing gi chana kanlon ngaktaba mioi sing police na phabagi thabak makata na chathari ngarang mioi sangwa humbudra mari amasung makhoina tonglopa gari chamri humbudra tare phagaki amasung fine oina lupa lising humbudra ni thoi sangwa yangkai thianki Thawal jila da chana kanlon asi thugaiba hauji phawda mioi chahum yangkai manga Bishnupur jila da mioi chama yangkai taruk Imphal West jila da nifu mari Senapati dagi tarani thoi Ukhrul amasung Tamenglong dagi ahum amadi Churachampur jila dagi mioi ama ngarang phagakki Lockdown hek chanarakpadagi haujuk phawda lockdown amasung curfew gi chana kanlon sing thugaiba marks uptaba amasung social distancing gi chana kanlon ngaktaba mioi sing dagi punna lupa lakh nifumapan lising kuntra manga samga humbudra fine oina khongakre Raija sigi tongan ba Bidhan Sabha Kendra Singna Jun thagi chiang makhata na chingthokpa leptri National Food Security Act ki makhada Imphal West ki beneficiary singda yenthoknaba chiang quintal lising ani chatruk nifu mari dasmik mari manga ngarang FCI godown dagi chingthokre chiang sing asi lamsang amasung langthabal kendra gi beneficiary singda yenthoknabani Senapati jila gi mau kendra gi oina punna chiang quintal lising mari sani yangkai toy dasmik mari manga chingthokre Ukhrul amasung singai kendra gi punna chiang quintal sangwa nipu taruk dasmik ahum manga amasung lising ama kontrama toy dasmik mari manga chingthoki Ukhrul kendra gi oinadi haukiba irai numita chiang quintal lising ama chani kun dasmik ama manga chingthokrabani Tamenglong jila gi oina tamai kendra gi manung chanba toksem thap jibijangi chiang quintal marphu manga dasmik ani nipan jiribam gi chiang quintal changwa marphudra chingthokre hairi Tabiriba pawsi Akashbani Imphal degini Kendra gi donor mantri Dr. Jitendra Singh na hari haukiba sahi taruklom asida awang nongpok Bharat chawkhatpagi lamda singthaniai oina phagale amadi COVID-19 laichat asibu ningthina laksin mangamba lamdam ama oiri Kendra da paliba NDA sarkar asigi ani suba tamgi sahi ama mapung pharpaga mari lenana ngarang donor mantraloina mai pakna paikhakraba thabak thorom singi oiba booklet ama amadi masigi e-version phongbagi thoromda Dr. Jitendra Singh hai senba sahi lising ani taramapan kun asida mahaki timna lamdamas lairiba state singna sada sama sading tawbangamle
Masiga loinana lambi thongi phibam rail amasung nongthaki lambi sing lamdam asida hena pakthok chokthokna samnahale covid license asigi matungda lamdam asida wagi pothok hena pothok namgi pandam thamli amasung haurakliba naha oiriba entrepreneur kya lam kya da masidagi kanaba phangalagani Laibag asda COVID-19 na nabadigi pharakpagi chang sada nipuni pan dasmik ani sino yaure haukiba pung kunmari asda mioi lising mari chatruk taramathoi naba phaki masi tharaga laibag asda COVID-19 dagi naba phabagi masing punna lakh ama lising taramari subna humudra humdoi sure haukiba pung kunmari da COVID-19 naba anoba case lising mapan chanipan marfu tare thena kibaga loinana haujik phawbada laina asna naba migi masing lakh ani lising kunthra taru chatruk yankhai taret sure Masigi manungde active case na lakh ama lising tara manga chamapan nifuni thoini hauji phawbada mioi lising taruk chatruk nifuni thoi laikidre laina asina naduna sibagi chang asi sada ani dasmik nipan sinoni Indian Council of Medical Research ki serolaman hai hauki bapung kunmari asida punna sample lakh ama lising kunthra nipan rom test toki hauji phawbada punna sample lakh nifu manga lising kunga mari changa test tokre lebak asigi laboratory satret nifuni thoida coronavirus ki test tobagi khudong saba piri Bande Bharat Mission ki makhada mapan lebak sing da pandran leramba Bharat Masal lising humpu manga rom lebak asida purakre Air India na hokiba pung tara manga da United States Canada amasung Europe lebak sing da punna ticket lising kuni thoi yon ki miyam na ticket lebiki chang wangkhalaliba asigi yenglaga Bande Bharat Mission ki ahum suba tangka ki makhada aeroplane masing hengarana ba khanari ahum suba tangka ki damak aeroplane ticket thaba nahandegi haukrabani Air India na tha asigi tara degi July ama phawbugi manungda Europe, Australia, Canada, America, UK amasung Africa gi marakta punna flight chahum pahengani. Bande Bharat Mission gi makhada ahan batangkakta punna flight humpu mari paiki amasung Bharat masa lising tarani thoi chatret nipan puraki. Ani suba tangkakta hauji phawbada punna flight sani marfudra paire aduga Bharat masa yang lising yangkhai ni thoi chama tara humdoi purakre. Imphal ngasi phongba pausi singi maroi pauk singi dama haujik thoksom Jogendrajit leire Jogendrajit Thagachari Rajesh ngasi Imphal da phongna ba pauche singda COVID-19 ga mari lena ba tongan ba pauksing disqualification case ka mari lena na ngarang speaker gi tribunal na takiba rai gi pau Manipur gi han gi governor Bet Marwana lekhidabagi pauksing asi maroi na phongna re COVID-19 gi matang da yawnari ba pauksing gi manung da ngarang Manipur da Positive case khara confirm tawduna case masing hengat khebgi policy ahan balamai da chauna yaunare ayam ba pauche singna case masing punna chama ga yankhai tare suri haiba wafam pallaga tongan ba headline tawduna fongle adubu pongna pham pauche na anoba case kuntaruk lagle positive case chama ga yankhai ni pan suri haina headline tawduna fongli paw asida box item da quarantine center singda laichat sandok labra chinglare haiba paw masu makhoi gi pawmi gi field report yauna fongli Case masing hengalapagi policy sana laibak pauchena ahan balamagi main news item oina nongma khatada kunmapan positive oire Manipur gi positive chamaga humputara ni thoi sure Manipur gi quarantine center amadagi mioi 38 positive oire haiba headline tawduna fongle adubu ireibak pauche dadi kangpokpi dagi mioi 38 positive oiduna chama yankhaitre ta hengatkhre haiba headline tawduna fongle Shanghai Express English Edition da Bharat asi COVID-19 na khwaidagi sathina sohanba lebak singi manungda taruk subada leire Italy digi hena sok lehai ba headline da leba asi gi tongan tonba rajya singda leriba laichat ki phibam takpa pa ama ahan balamai da phongle aduga Fairjone dagi su yarokpadagi Manipur gi district punamak COVID-19 na so lehaina Manipur da leriba COVID ki matang da pa ama thangnana yaure Huel nan pau chena di COVID-19 gi case masing yambada Indiana malem gi Manga subada leire haina helan tawduna policy manana fungli Rajya gi Health Minister L Janda Kumar na COVID-19 test tawbada mobile testing kit siznargani haiba paw amasu ayamba processing da photo galana fungle Shanghai Express Manipuri edition da box item oina ching da mobile testing kit siznargadori haina fungle Ngarang disqualification case ka mari lena respondent oriba MLA tari na file torkiba preliminary objection report speaker gi tribunal na dismiss tawkhibagi paw amadi Manipur gi hanagi governor Bet Marwa lekhidaba amadi mahana lekhidaba da tongan ba miyoisina awaba phungdona rakpagi pawsu photo ga loinana ayamba pawse singda yaunari Rajesh Thagachari Jogen Aroibada Maroiba Paw
Manipur ngarang khakta khwaidagi masing yamna COVID-19 ki positive case kuntaruk thenaki hauji phawbada COVID-19 ki positive case sama humpu mapan sure lockdown amasung curfew ki chana kanglong ngaktaba mioi singdagi police na hauji phawbada punna lupa lakh nipumapan lising kuntra manga saunga humbudra fine oina khongkre amasung kendagi donor mantri Dr. Jitendra Singh na hari haukiba sahi taruk lom asida awangnopo Bharat singthaningai oina phagapga loinana COVID-19 laichat ningthina laksin bangamba lamdam oiri Paulo Jare